Anganba yukni Poirei masadu ngarang tingna halakpagi wamandana mikap thoktana nungaina tumthari memina tamo hogolo pung ayaure thenge haiba thabak chatui natra haima simi singo tasana diye sumtum layeba tamo handakti memi Poirei gi manakongda changsinduna khangkau kawi tamo Poirei khangboi lakpoi phuk hagolai Poirei na Atombe kaino ayuksida ngaraba adu kana kauriduba memina is aina tapna kaubadi mana tadraga Poireina phajana kauradi faidana kaya ngano khangdeme memina yare hanuba pakhangariba mamana hagola thengya hayawbane sasala uko pakhang seli dalisala adi yahu su thengi tanba su henjali nupi thibi dradi yararoi anauba yahunganaba hawdoknabada ngamdre Machindu ngang-ngang thoklai Poirei na masi angang sidiba Poirei hagotlaga mamai mami tathoknaba iruzanaba washroom da changkhre mamana hai ngang biya kaidawre nangna amo nabung hawdu ujo hairaga ahal laman sadana ngang-ngang thoklai sina memina hawdu ama bane nupi thijin biro yahonganaba pakhang ariba se yahong yam thenge nukti gi hawdoknai mamana haima Kari angang masiba mabung sida asumaini hekta hayemi memina ima kaino nupi thiro haibu kaidawraga ima su thabak khara di komjarani hogot pasu ina mana dum hawdok jarani mamana yare bema lairi ka tamba to ogane arang phamphamba migi mayum panaba oina chatlo memina aduna faradri ma mamana yare ko nang nabung thokla adi amuk ngangbirani ne chatlo loisin jaruro Nabung na thilamnaba memina bitti leite he aikoi tamose sum chamina leidana aise chance ka yamangi sak haire pangti thiba natte nupa amtana laknaraktiba moigi dress an thi machu manbasa asi ubada kiraba khangde Poireina yam irang pamakanuka sasalo silero chala aidi thenga di ngai roi ko nasak to fajara di laknarakani e chagi laidi akop hek maladana memina Tamo nang loi tahoraba onthok ni kaizareda hoida ibung dabu ikaibide pakhangariba ina masasat puro si hairamaga mabungda michi khasili aduga magi kada chensinki Poireina mosi angangsa kay angang no me onthok no mathong charoi dore sini he angang nang mamagi mamangda ikaiboi kaiboi tawraga lahowi mamana ibunga haisu haibani yum panba thengbusa phattene nangbo Nasasu matik chare gyan tabadi yarabani ko Poireina Ima ai loi khangiba yada tawrine mamana kaigi yadrino yana ba tawradi loina yaba ngaktani yumse mi yamde imana thabang mayamse loi honaribani haina dringaida nasana khangu koi bunga Poireina hoi bai ma yare to ai thenge kona ngango ba mamana ima ngangaroi aduda loire sese sida leirese Poirei makatade magi safam thokpadu charaga thabak chatnaba thoklai machanupiduna college da thilamnaba punna lakminare Poireina atombe memina haifeta magyang amaga khumai Poireina phajana kumo ome wa hangeba memina hoibu pakhangariba kai haiga Poireina pele saito bitkale memina phajana kumo haidude Poireina adumai kumna braduba memina ado hangido hangodana Poireina ngarangi noi madam do kaideno memina aduna mo kai channel no Poireina karan tarakano hairo me memina kaisam pataine masakadi khufajama lairik su haibada maine Poireina mada kai subject taino memina medical surgical tae Madam na hibi changda hospital da folk doctor sing ne respect tong na janingo yam hai jani ne ada maming di kai kauge yam kupna hangida wakhalam makhanba mali yare charoi manbi hairo ome sasat ai bu charoi manbi kaina ho roslin kaubane rosil haiba wakhan sagat bi tawe nasak duga oiroi bunga chalo hai nang khangpote yare kham oi changjakhrage atombe manuk phok thindige yare pakhang ariba madam lakpo matang wani ye ai change ko tamo lai horo
Mana ga henjile ene. Hoi chango. Ai bo lakpa ngai kisirane. Ai na mala aga kay mo hai doi ba. Khongjadreda ai koksa nupi ga amta thidana lay. Makha ta dringai Roslyn na gari ama thojinna ba. Ngaiak mangda lepliba gari du ngairingai da poirei mamitu lauthoklaga yengi. Roslyn gi nokmi ba mai thongda kanana su magi awaba khangbide. Poirei su Roslyn jankhibado ngaiak yenglamlaga gari du thauduna magi thabak amok lai. Ngaiak leiraga class matam yauraduna student khudingmak magi class da famnare. Good morning, madam. Roslyn na. Morning. Okay, sit down please. Student mayam do magi mafam da tumin famnare. Roslyn na. Today we will discuss on a very interesting and very important topic, that is liver cirrhosis. Noi hana taram lani khale. Student mayam do na. Tare madam. Roslyn na. Okay then, tell me what is it? Noi mayam gi maraktagi ama hekta khumao. Roni, nang haiba ngambra? Roni hawalaga khumai. It is a condition in which the liver does not function properly due to long-term damage. Roslyn na. Good. Adudagi kitang elaborate oina haiba ngambra Roni? Roni na. Sorry ma'am. Okay, sit down. Kana haiba ngamni? Milaubi, nang haiba ngambra? Milaubi na. It is a chronic degenerative disease in which the normal liver cells are damaged and replaced by scar tissue. Roslyn na. Very good, sit down. Hauji milaubi na haikibada chronic degenerative disease ana ama palika. Masi kaino khangbra? Kana haiba ngamni? Satra mayam du tumin lainai. Roslyn na makha tarai. Phare, ai haige taro ko muna. Cirrhosis haibasa long term disease ni. Haibadi miyoy ama masigi laina sina narakpada matam yam changi. Adunabu chronic hairibasini. Aduga once infection tawkraba tapna aikhoigi liver se solakadoini. Ngasai milaubi na haikibada normal liver cells are replaced by scar tissue. Haikiko aikhoigi chumna function tawduna lairamba liver se tapna mathau tawba lepkidoini. It will partially blocks the flow of blood through the liver. Student na. Ma'am. Roslyn na. Yes. Ma'am, scar tissue haibada. Roslyn na. Good point. Makha itharakige aduga khangani. Masi kari dagi oirakpano haiba matamda aikhoigi normal liver cells na fibrous tissue olakpa matamda liver dugi function amasung blood supply gi chang hantharakpadagi thokpani. Masina last stage study liver failure haibado oheli. Student amana. Madam, sigi horafam sa kari dagi oiba yabage? Roslyn na. Good question. Ai hairake. Cirrhosis gi horafam di kai dagi no haibada number 1 da heavy alcohol consumption over a numbers of years. Matam sang na kuina ka hena yu thalakpadagi. Number 2 da hepatitis B C. Kanagumana hepatitis B natragi C naba mi dasu laina asi nagali. Number 3 da overweight. Number 4 da diabetes. Number 5 da drugs and chemicals etc. Student na. Madam, sigi laina sina nari haibagi sign amadi symptoms kartang haibiyo. Roslyn na. Kanagumba laina sina nari haibasigi layong oina uba yabasa khudam oina hairabada ahanbagi stage study enlargement of liver size, liver sauthokpa, abdominal pain, puk naba, loss of appetite, chaning thakningba hantarakpa, weight loss, fever, anemia asina chingbane. Aduga last stage ta uba yaba symptoms kharada jaundice, gynecomastia, enlargement of main breast tissue, menstrual irregularity, nupisingi oina menstrual cycle da problem oirai. Dark color urine, poor concentration, thaba ama tawbada concentration piba ngamdaba, reddening of the palms of the hand, asina chingbasi maru oina ubu fangi. Milaubina. Madam, hauji India da laina sina naraga siba migi masingsa kayamu oibage? Roslyn na. Nauda World Health Organization na lauthokiba survey report ki matung ina India gi oina liver gi laina na naraga siriba apunba migi masingsa 2.44% ni haina lauthokre. Laina si haujiki matamda yamna chawna health problem oiriba laina amani haibasu yai. Tanjadu da bel su takre. Roslyn na. For today, let's stop here.
We will discuss the remaining portion on the next class. If you have any doubt, you can ask me now. Only 5 minutes. All of you understood? Okay, very good. Let's meet tomorrow. Student mayamdu amuktangda. Yes, madam. Roslyn du class loiraduna thoglai. Asumna classu mathang tawduna suti matam oirakle. Roslyn gari du thawdoktuna mayumda hannaba thoglai. Somda poirei nganba machanupi memi ngaiba lakpa saraga Roslyn bu ngairi. Poirei nganba gari dagi kumtharaga mayam thoknarakpadu leptuna yengi. Nakandagi memi na khangkau kaurai. Tamo kanano dukmuna yengi duna. Poirei na. Aha, ai na de nang thorakpa ngairaga. Memi na. Ai thorakpa yengi ba. Khangzare da. Ai na lawba lao haibadana. Ngamdre kaina isau tawramba pakhang aribasa. Ngasidi basanta lakpa malida. Nokmi tawraga laknarai. Poirei na. Yes, yam khangbire ha. Thajalakani hanubi. Poirei mamit haifet paini yengaga hairai. Memi na. Sum haibi wane ekoi su khangida. Kai khangi ba charoi nang na ba. Adudi hainu da. Pakhang aribana wakhan naw torokpasa. Angau baga manai hainabane. Yare nang abo ole. Pak hek thajilla ade. Makut kadu thangatuna memi gi makokta thage tawi. Khangaudana Roslyn na gari thaudorakpaduda thangatlamba khuttu memi gi makokta tapna nanbi. Aduga Roslyn da haifet yengaga ikaina momon minok ama tawsilli. Roslyn geta porei machin manawgi maongdu haifet khangladuna nokfet tawramlaga gari du thauduna chatki. Poirei di maya karaga Roslyn na gari thauduna chatkibadu yengduna lepli. Memi na. Kaino ma tawrisibo? Kai mutno mana sagalisina? Tamo. Masadu pairaga khangkau kaurai. Poirei sagatlamba wakhaldu machanupigi khangkau kaubaduda pungchai. How? Hoi, chatle. Kai cheneno sina. Nganta ana hek hauredana. Atombe chasila he. Ngaw bahalaba yumgi lambi khangadra. Atombe yare la oda amuk khaira no me. His nokningi he amtabu nokige. No oga dum le haurage haibra. Ai chalage. Ai lawba lakpa natte se adum tae. Lawba la aga thanamge taweba. Ariba le hauro ai chatle. Machinga paisilamaga garida kakhatuna phami. Poireina. Atombe noi madam se masak yam phajai ko. Aham. Phajabane. Inamaga oiradi nungaijani da. Charoi sidi mana dum henjila eme. Ai da lepcha horage swaida. Ai koi tamo se yam nokningi haiba. Nang no ngaubi nathanta. Machin manaw wari sana dana mayumda halai. Somda Roslyn su mayum yobaga mafi marol hongdoklaga washroom changduna masadu fresh oihalaga mamana numidangi singlang baduda yaukshali. Mamana ibema ima sangom sembira ura. Roslyn na ima yare semurano nungdang chak chabaga amuk yara roiba saksu thongba horasiba. Phare ima chak lo simbirage se. Chalo nangi kada ngaihak potha zaruro. Hoi ma. Roslyn magi kada changai aduga upuda yauriba fi singdu amamamta oina loishalli. Nakanda plastic amana ningthina yomduna thamlamba furit ama makhada tarai. Furittu makhutuna tapna khungatli. Roslyn karigumba khara ningsinglai. Da kaigino aigidamak paisa tingnaba kaigi leirinoba. Thoi aina nafamda pibadabu paisa tingba tingdaba haiba amamuk leibrane. Pibabu yaradi thamoise asifau nafamda lauthoga pige khaline. Yam nushira maleda. Ado dadagi thamoidi aina nahana lausinduna thamjinkre. Ha nang nahana laukraba. Adudi aise aigi oidrena. Da se ai khaktagine. Aduga aisu da khaktagi. Phaminarambadagi Roslyn nungsiba magi kudangda tapna paiduna pambomda nushina ngatharai. Thoibe nangse asuk yam nushise kaigino. Adubo aina khangbra. Aisu dabu yam nushiye. Ado amuk-amuksu yam pakhale. Kaigi pakhaliba nangde. Adura asuk nusiba nangse aigi oiba fangoidrana. Thoi aina hingise nangidamakne. Ai nang natana atopa nupi kanagasu nusi mari thamoye.
Aibo atopa nupidaga nusi haidoba manbrana. Khangde, aikoigi punsi mahisigadi dada hoiga yam khetnaye. Is masaksa kayada nushiri no yengo. Sukthara adi thamoisa hena nanakta singsinkre. Thoi, nang aibu thajadabra. Ai nangbu thado oye. Ai wasake kanagasu mari leinaroi. Nangna aigidi pumnamakne. Aina atopa laiminaradina. Aigi punsisa awaboi jage. Roastingi makoktu paiduna wasai. Dada, adumaina haigano. Dada na wana laibado ay yengba ngamoye. Roslyn makutuna nusiba magi chinbanda nusina makataraglanu haiba matagu mensilli. Tanaurabi kusadu tapna makutuna paisillaga nusina chupirei. Thoibia kaina dana bachelase. Ngamjararoicho angang yam oirika ay PhD ga tawkhidoine. Adudi aikoidagi adum tawrasu yaina. Talleba ado matik chaba mi antadi oikhige aduga ikhongna thongna laktoiba. Fagi tawbanida nangna pamdaba amta tawroye. Thenge halasira. Aduneba nusibana aigi dadase. Nusina yenglaga naufe tawsille. Adu minoktudane thamoisya mahi chelise. Ado thoibya mathangunabada nangi furito lilao pakchabra yengeba. Hoi lilake pakjaniye dadana aigidamak leibibanina. Asi hairaga noi. Adubudi aigi nusibi thoibinidana. Tapna konsilaga laibakta nusina chupi. As kaino dada mi loi uba tare thado omi. Uzasanu kaino nusibaine. Dada gi nusibe. Roslyn furitu yengna mitki pisu maning tamna sintarai. Dada nang naifamdagi lapkhrabasu nangi nusibadi nongma nongmagi hengalakle. Ngasisu aigi thamoida lengdana leiriye. Dada nang nungaina layuko. Ai nangbu nungsiye. Nangna waradi aigi thamoisu waye. Nangna nungaina leiraga aigi nungaiba oijage. Hetana sintarakli milugi pirangdu makutuna tapna taithoi. Aduga fruit adu mafam chana amuk thamjilli. Mamana Bema lao imana chak loire. Mamagi makhol tabada sintharamba mitki pidu sasat taithoi. Roslyn na hoi ima laage. Firol singdu loisilamaga numidangi chak chaba changkhre. Somda amuk Sonina Tamo chak loire chana batawrase. Chingkhaina ai charingde noi chathouro. Sonina imana tamo bupunna chasena ngai horiye. Chingkhaina ai kona chage hayo. Sonina tamo imana wadu makha taba nangde. Chingkhaina chaningdre kaino makhayam tare sibo. Chingkhaina khanglaw lawrai. Soni wahai ama fau hairamde. Tumina chakhumda changai. Mamana ibungo dila auraba. Sonina Ima kona charage chaningdri haire. Nungtigi mana kona harise kaigino. Ima thabakara silhawe aduna oiramniye. Ai sukhangi bema ima da walot ki haina khangano. Aigi isase ningki papa hongu yadabani. Ma bunangna magi pukchel hongna ba hotnagadabani. Ima ai isu pami nakhoi na igya pambase thungalu. Luhongba kaya kuire chahi kaya fare khandune yengune. Thengna ngang leibase phattabani. Ibung haidrabasu nang nupini. Nangi minokta nangi wahaida napuroi babu pangtahanba haigadawbani. Napuroi bana lapna thambi haiduna sonthaganu. Manakta hena naksina bahotnau. Ima lao chakse chathooro puna sarasi. Ima ai horen tamona chaba loiraga charage. Nongdam naidaba mini. Mana chadradi nangsu adum chararoidro. Ima chani hauzik thabachinbagi oiramganiye. Fare nasa sokaniko chaba matamdi changnayu. Soni mamana chak chaba loiraga imungi kolik wairam losilamaga magi kada changai. Chingkai magi chiarduda adumak famduna leirami. Soni famungda tapna changai. Aduga fami mamana hairakpadu ningsinglai. Tamo aina nangbudi aigi ipuroiba oirabasu nangi thamoibudi aina khudum chanba ngamdreko. Adubu ai nupini yum palaga mama oiba ngamdaba haibase samasna fazana hainaroi. Ai tamobu aigi thamoida tinba ngamnaba khangaunaraba thamoida
खुदुम चनबा ngamnaba hotnagani Sony wakal sum khalambadagi fuk hagolai aduga chingkhaina leiriba manakta changai Sony na tamo thengi chaksu sadre tumnaba tawbiro chingkhaina ai tumningdri nang tumuro tamo lao tumuresi haiba thengeba Sony kaisu koidana nungtigi leiminabagum haifet kesanaraga chingkhaigi makhutta paiduna chingi chingkhai Sony na pairakpa makhuttu fatkan thoaga fuk hagolai kaino nang tawrisa nate ai sibo nangi kanano ai ga nanga kari mari thoknage nang nei famda kesanaraga nusiba sabada aina pangthagadawa natte khangbra nang gai ga nongmata leiminabra nang nei gi khut ka pairaga tumurasi haidubo nangdi yam ngamina namai do kaida pange aina kaya ra khaikraba natra ai gi thamoida atopa lamlanbi amagi nusiba yawde haina nangna nupa ga yam leiminani dina nang yumse thadoga chatkhiba yani nang gi apamba leiminaba nungai ga dawba nang gi apamba phangdawmi da thibada ai thingde chingkai wai si hairam laga sauna teresta kakhatki aduga churup machai ama thaaga leptuna lei chingkai gi kallaba wai singduna Sony gi thamoida machin tumlaba tajinna thinbagum thokre miludagi pirangsu thamoi maga kari mari bulainabano khangde lepa laitana sintharai phamungda changaktuna tapna hiptharai aduga thamoi pena kapcharai chingkai su wakat pham leitraba kairaba thamoi magi waroldi achikpada tainai haibaduni atiyada thokliba thajama bu yenglaga miludagi pirang masu sintharai Sony ai su khange mapuroibana thawoi bidrabi nupi amana kayang waramgani haibada adubu aigi thamoi sidadi mahak natana kanagi su nusibagi mami yasinaba ai pamde Sony nang aibu warauno ko dagi nusibe aina asumna wana leiraga nangidi apenba oiraba natra masira nangna aibu pami nusi thadok loi harambada ai ngasisu nangbu ngairiye aigi thamoida nang natana atopa lamlanbi kanana mahut sinbadi khak yaroye nang lao aigi kairaba thamoise themjin biraro ai nangbu arowe kaigino nangna aibu asu mirairiba pendana pangdaba amagum kapchari talaktuda kol ama lai mitki pidu satai thoklaga kol du paikhatli chingkhaina hello confirm oiraba aina haiba thabak to nupa amana mayamba confirm oire plan tawba hoba yarani okay adudi thabak kudingmak pangthoknaba hairage yam jeksingadawne aikhoina tawriba thabaksa kanada su chingnahanba yade nupaduna phani yamba aikhoi yam jeksina honajage chingkhaina handaki plan sida aigi thabak thauram khudingda ayetpa piriba SP poiraibo nupaduna mayamba adugidi thoina wabiruno nanaw loina tawjarake chingkhaina phare phare kona pau phaurake thamo cheksina layuko nupaduna hoi thamjarage yamba phone hek thamkhibaga chingkhai churup machai du pairaga amuktang sangna chinglaga maikhudu walauna kamthoi aduga sordu sangna hondoi DGP aigi thabak thauram khudingda ayetpa piriba nang aina lemna khak tharoi next nangi yet thangba pambok oiriba SP poirei achungba pamba mahakti malem sida leiba chanaroi ngaiak wakhal khalaba tungda chingkhai magi kada changai aduga thariba sofa duda tumthakre Sony chingkhai na changakpadu khangi adubu hanna yengludre tamo nangdegi poroibane nangdi aigi pumnamakni aigi sorne ai tamo natana atopa kanabu nusiba pamludiye ai khangkini ngamganiye pumnamak penthokpa ai tamogi nafamda hairoye tamo ai bungakpiyuko awabagi ahingdi sangi haibaduni ahingduma tumba yadana nongankre matamdi lepa leitana chatli nongma numidang wairam ama Roslyn college salakpagi lambida nupa ama magi gari mamangda chensilai Roslyn gari du break khangpa faraga khami yengkhalakbada poiraina nupa ama bu faraga phuba haurai Roslyn madu urubada masa pumba pakhatpa haibadu oikre
ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯣꯏꯔꯩ ꯅꯨꯄꯥꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯇꯨꯡꯗ ꯅꯨꯄꯥꯗꯨꯗꯒꯤ ꯕꯦꯛ ꯑꯃ ꯂꯧꯔꯒ ꯔꯣꯁꯂꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯒꯤꯁꯦ ꯅꯨꯄꯥꯁꯤꯗꯒꯤ ꯕꯦꯛꯁꯤ ꯃꯨꯜꯂꯤ ꯃꯥꯜꯂꯦ꯫ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯃꯤꯅꯣꯅꯦ? ꯁꯛꯇꯥꯁꯤꯒ ꯔꯣꯁꯂꯤꯟ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫